ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯥꯏꯕꯒꯤ ꯂꯩꯕꯥꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 10ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯑꯌꯦꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯊꯥꯕꯨꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯊꯥꯕꯨꯡꯗ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯁꯨꯝꯃꯛ ꯂꯩꯊꯣꯛꯄꯁꯤꯗꯤ ꯐꯔꯔꯣꯏ꯫ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯅ ꯂꯥꯛꯅ ꯍꯥꯏꯖꯔꯕꯁꯨ ꯀꯔꯤꯃꯠꯇ ꯇꯥꯔꯔꯣꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯑꯃꯗꯤ ꯐꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯅꯥꯄꯜꯅ ꯃꯈꯣꯏ ꯑꯁꯦ ꯑꯩꯈꯣꯏꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯨꯠ ꯁꯥ ꯌꯥꯎꯗꯅ ꯈꯨꯌꯨꯝ ꯂꯥꯏꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯈꯣꯏꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯍꯟꯕ ꯇꯥꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 11:30 ꯇꯥꯔꯛꯄꯗꯒꯤ ꯊꯕꯛ ꯍꯧꯔꯁꯤ꯫ ꯑꯃꯝꯕꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛ ꯄꯨꯝꯃꯝ ꯃꯝꯍꯟꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯁꯦ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯂꯥꯡꯕ ꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯊꯥꯕꯨꯡꯅ ꯍꯦꯛ ꯍꯥꯏꯕꯒ ꯑꯁꯣꯝꯗ ꯑꯌꯦꯛꯅ ꯆꯠꯈꯤꯕ ꯅꯥꯀꯜ ꯑꯗꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯀꯌꯥ ꯇꯥꯈꯤ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯂꯥꯟ ꯑꯁꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯄꯨꯡ 12ꯗꯒꯤ ꯍꯧꯒꯅꯤ ꯍꯥꯏꯔꯝꯕꯗꯨ ꯃꯈꯣꯏꯁꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯇꯥꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯄꯨꯡ 12 ꯇꯥꯒꯗꯕ ꯁꯨꯞꯅꯒꯤ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯝ ꯈꯛꯇꯃꯛ ꯉꯥꯏꯁꯜꯂꯛꯂꯤ꯫ ꯊꯥꯕꯨꯡꯒ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕ ꯈꯔ ꯆꯥꯎꯕ ꯌꯨꯝꯁꯤꯡꯗ ꯃꯈꯣꯏ ꯄꯨꯂꯞ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯈꯩꯗꯤ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯃꯈꯣꯏ ꯑꯃꯥꯏꯕ 5-10 ꯄꯨꯟꯁꯤꯟꯗꯨꯅ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯅꯗꯨꯅ ꯑꯃꯝꯕꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯃꯝꯁꯤꯟꯈꯤꯕꯒ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯁꯣꯝꯅ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯄꯨꯡ 11:30 ꯆꯠꯈ꯭ꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯕ ꯑꯇꯤꯌꯥꯗꯣ ꯖꯔ ꯃꯨꯝꯁꯤꯜꯂꯛꯂꯤ꯫ ꯑꯀꯟꯕ ꯅꯣꯡꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃꯁꯨ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯗꯣ ꯁꯤꯠꯂꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯑꯌꯦꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯈꯠꯅꯕ ꯍꯧꯔꯛꯏ꯫ ꯃꯃꯥꯡꯊꯛꯇꯁꯨ ꯑꯁꯤꯒꯨꯝꯅ ꯀꯜꯂꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯌꯦꯛꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯕꯨꯡꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯕ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯛꯄꯗꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯗꯣ ꯄꯨꯁꯤꯟꯗꯨꯅ ꯑꯌꯦꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯈꯣꯏ ꯊꯧꯖꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯌꯦꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯂꯥꯟꯕꯟ ꯑꯗꯨꯗꯒꯤ ꯊꯥꯕꯨꯡꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒ ꯂꯩꯅꯔꯤꯕ ꯊꯣꯡ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯏ, ꯃꯄꯥꯡꯒꯜꯁꯨ ꯌꯥꯎꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯌꯦꯛꯅ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯊꯣꯡ ꯑꯃ ꯈꯨꯗꯛ ꯑꯗꯨꯗ ꯁꯥꯈ꯭ꯔꯤ꯫ ꯆꯥꯎꯔꯕ ꯌꯣꯠ ꯀꯌꯥꯅ ꯐꯩꯗꯨꯅ ꯁꯥꯔꯤꯕꯅꯤ꯫ ꯊꯣꯏꯗꯣꯛꯅ ꯆꯥꯎꯕ ꯇꯨꯔꯦꯜ ꯑꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁꯤꯡ ꯂꯩꯕ ꯇꯨꯔꯦꯜ ꯈꯣꯡꯅꯤꯡ ꯑꯃ ꯑꯣꯏꯕꯅꯤꯅ ꯊꯣꯡ ꯁꯥꯗꯕ ꯏꯌꯥꯃꯛ ꯆꯥꯗꯕꯅ ꯆꯥꯎꯔꯕ ꯌꯣꯠ ꯀꯌꯥ ꯐꯩꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯊꯣꯡ ꯑꯃ ꯁꯥꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯦ ꯁꯥꯕꯒꯤ ꯃꯇꯝꯅꯤ ꯉꯁꯥꯏ ꯑꯌꯦꯛꯅ ꯄꯨꯡ 12ꯒꯤ ꯃꯇꯝ ꯊꯥꯔꯝꯂꯤꯕꯗꯣ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯟ ꯇꯧꯔꯛꯂꯕꯗꯤ ꯃꯥꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯕꯅꯤꯅ ꯂꯩꯕꯥꯛ ꯑꯗꯣ ꯁꯣꯏꯗꯅ ꯃꯥꯡ ꯇꯥꯛꯀꯅꯤ ꯍꯥꯏꯕꯁꯦ12 ꯊꯥꯕꯨꯡꯅ ꯄꯨꯡ 12 ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯥꯟꯗꯥꯁꯤꯜꯂꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯂꯥꯡꯈꯠꯂꯛꯂꯤꯕꯅꯤ꯫ ꯑꯁꯣꯝꯅ ꯑꯌꯦꯛꯀꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯆꯥꯎꯔꯕ ꯒꯥꯔꯤ ꯀꯌꯥꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯐꯔꯕ ꯄꯥꯡꯒꯜ ꯀꯜꯂꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯍꯣꯟꯖꯜꯂꯛꯇꯨꯅ ꯊꯥꯕꯨꯡ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯊꯧꯖꯤꯟꯅꯕ ꯇꯧꯔꯛꯄꯗ ꯃꯐꯝ ꯑꯗꯣ ꯑꯁꯨꯝ ꯃꯝꯁꯤꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯨꯝꯅ ꯃꯝꯈ꯭ꯔꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯌꯦꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯄꯥꯈꯠꯄ ꯑꯃꯗꯤ ꯃꯤꯄꯥꯏꯕꯅ ꯂꯣꯏꯔꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯦꯡꯊꯣꯛꯈꯤꯕꯗ ꯑꯊꯥꯞꯄ ꯃꯐꯝ ꯆꯤꯡꯃꯥꯏ ꯑꯃꯗꯤ ꯆꯤꯡꯗꯣꯟꯁꯤꯡꯗꯗꯤ ꯅꯨꯡꯁꯥꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯠ ꯀꯥꯏꯅ ꯁꯥꯔꯤꯕꯅꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏꯅ ꯈꯪꯂꯦ,ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯄꯥꯛ ꯑꯁꯤ ꯈꯛꯇꯃꯛ ꯅꯨꯡꯁꯥ ꯁꯥꯗꯕꯅꯤ, ꯅꯣꯡ ꯃꯪꯁꯤꯜꯂꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯁꯥꯔꯤ꯫ ꯇꯧꯔꯤꯕꯁꯦ ꯃꯥꯏꯕꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯍꯩꯔꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅꯤ, ꯃꯌꯥ ꯇꯧꯔꯛꯂꯤꯕꯅꯤ, ꯃꯤꯇ꯭ꯔꯪꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯅ ꯃꯈꯣꯏꯅ ꯈꯔ ꯉꯥꯟꯕ ꯖꯒꯥ ꯎꯔꯝꯕ ꯑꯗꯨꯁꯨ ꯇꯞꯅ ꯃꯝꯁꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯂꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯉꯥꯜꯂꯕ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯐꯣꯛ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯑꯃꯗꯤ ꯇꯣꯔꯆ ꯂꯥꯏꯠ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯥꯏꯈꯥꯏꯗꯨꯅ ꯑꯃꯥꯏꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯕꯨꯡꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯃꯆꯥꯁꯤꯡꯗ ꯕꯣꯝ ꯀꯥꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯤ꯫
ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯒ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯏꯈꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯃꯥꯏꯕ ꯄꯨꯝꯅꯃꯛ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯃꯈꯣꯏ ꯖꯒꯥ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯥꯏꯕꯁꯦ ꯁꯔꯨꯛ 16 ꯊꯣꯛꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ 16 ꯑꯁꯤꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯂꯨꯞ ꯇꯥꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯟꯗꯥꯕ ꯆꯪꯂꯛꯂꯤꯕ ꯑꯌꯦꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯆꯪꯂꯛꯄꯗꯨꯅꯤ ꯃꯈꯣꯏꯅ ꯉꯥꯏꯔꯤꯕꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯌꯦꯛꯅ ꯊꯨꯒꯥꯏꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯍꯥꯟꯅꯅ ꯑꯌꯦꯛꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯥꯟꯅꯅꯕ ꯊꯝꯖꯤꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯂꯩꯕ ꯃꯥꯜꯍꯜꯂꯤꯕꯗꯨꯗꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯎꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅꯤꯅ ꯆꯪꯂꯛꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯂꯪꯗꯥꯕ ꯍꯧꯈ꯭ꯔꯦ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗꯤ ꯊꯥꯕꯨꯡꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯈꯤꯕ ꯑꯃꯨꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯑꯁꯨꯝ ꯀꯧꯁꯤꯜꯂꯤꯕꯅꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯊꯥꯕꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯥꯜꯂꯕ ꯈꯨꯠꯇ ꯈꯨꯠꯁꯨ ꯊꯥꯡ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯄꯥꯏꯔꯒ ꯍꯧꯖꯤꯛ ꯆꯪꯂꯛꯂꯤꯕ ꯑꯌꯦꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯂꯥꯇꯥꯁꯟꯗꯨꯅ ꯃꯅꯤꯡ ꯍꯜꯂꯗꯨꯅ ꯃꯨꯁꯤꯟ ꯃꯨꯔꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯁꯨꯃꯛ ꯀꯧꯁꯤꯜꯂꯤ ꯌꯥꯝꯂꯕ ꯑꯌꯦꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯃꯊꯪ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯄꯥꯛ ꯆꯥꯎꯔꯕ ꯃꯦꯔꯦꯂꯝꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯇꯥꯏꯕꯨꯜꯂꯝꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯈꯣꯏ ꯑꯅꯤ ꯂꯥꯟꯊꯦꯡꯅꯈꯤꯕ ꯃꯨꯔꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯈꯣꯏ ꯊꯨꯡꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯦꯛ ꯌꯧꯈꯤꯕꯒ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯊꯃꯣꯏꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯤ ꯑꯗꯨꯕꯨ ꯂꯥꯎ ꯈꯣꯡꯂꯨꯕꯗꯤ ꯌꯥꯗꯦ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯂꯥꯟꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯑꯌꯦꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯃꯈꯣꯏ ꯂꯩꯔꯕꯅꯤ ꯃꯈꯣꯏꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯣ ꯃꯈꯣꯏꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯁꯨꯝꯈꯤꯕꯅ ꯃꯈꯣꯏ ꯑꯁꯦ ꯎꯍꯟꯗ꯭ꯔꯤꯕꯅꯤ ꯑꯍꯧꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯃꯥꯏꯕꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯅ ꯎ ꯋꯥ ꯑꯣꯏꯅ ꯎꯖꯔꯕꯁꯨ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯊꯣꯝꯖꯤꯜꯂꯛꯄꯅ ꯍꯧꯖꯤꯛ ꯑꯌꯦꯛꯅ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤ ꯁꯨꯞꯅꯒꯤ ꯂꯥꯟꯃꯤ 113 ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯊꯥꯕꯨꯡꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯆꯪꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯌꯦꯛꯀꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯁꯄ꯭ꯂꯥꯏ ꯇꯧꯅꯅꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯩꯍꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯥꯞꯅꯈꯤꯕ ꯕꯣꯝ ꯇꯣꯞꯀꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯨꯗ ꯑꯌꯦꯛꯅ ꯈꯜꯂꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯝ ꯃꯆꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯈꯔꯁꯤ ꯍꯥꯠꯇꯣꯛꯄꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯅ ꯉꯝꯒꯦ ꯍꯥꯏꯗꯨꯅ ꯉꯝꯂꯕꯗ ꯊꯥꯡ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯃꯁꯥ ꯑꯗꯣ ꯊꯕꯥꯛ ꯂꯣꯡꯅ ꯅꯣꯡꯃꯩꯒꯤ ꯃꯇꯣꯟꯗ ꯂꯦꯞꯂꯨꯔꯕ ꯑꯗꯨ ꯃꯉꯥꯏ ꯅꯍꯥꯟꯋꯥꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯕ꯭ꯔꯤꯇꯤꯁ ꯀꯌꯥꯒꯤ ꯃꯉꯛ ꯀꯛꯆꯈꯤꯕꯗꯨꯗꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯔꯤꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯅ ꯐꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯅꯠꯇꯦ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕꯁꯤꯗꯤ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ ꯑꯃꯗ ꯃꯔꯨ 1,000 ꯍꯦꯟꯅ ꯀꯥꯞꯄ ꯉꯝꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯗꯣꯛꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯒꯗꯕꯅꯤ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯅ ꯃꯝꯍꯜꯂꯒ ꯃꯈꯣꯏꯅ ꯂꯣꯠꯅꯅꯕ ꯍꯣꯠꯅꯔꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯑꯃꯥꯏꯕꯅꯣ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯋꯥꯡꯂꯕ ꯆꯧꯀ꯭ꯔꯤ ꯑꯃ ꯐꯝꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯊꯥꯕꯨꯡꯒ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯕꯔꯖ ꯀꯌꯥ ꯊꯥꯊꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯌꯦꯛ ꯐꯝꯂꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯇꯨꯅ ꯂꯦꯞꯈꯠꯇꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯒ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯑꯁꯨꯛ ꯀꯜꯂꯕ ꯉꯥꯜꯂꯕ ꯃꯩꯉꯥꯜꯁꯤꯡ ꯑꯁꯤꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯗꯒꯤ ꯍꯦꯜꯂꯤꯗꯅ ꯆꯪꯁꯤꯟꯈꯤꯕ ꯂꯥꯟꯃꯤ ꯑꯃꯇ ꯂꯦꯝꯅ ꯊꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯀꯝꯗꯧꯉꯁꯤꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯨꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯗ ꯐꯣꯜ ꯇꯧꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯗꯨꯅ ꯁꯥꯔ ꯑꯩꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯈꯪꯍꯧꯗꯅ ꯑꯈꯥꯛ ꯑꯔꯥꯎ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯆꯕꯨꯟ ꯐꯨꯜ ꯑꯣꯟꯈ꯭ꯔꯦ ꯃꯆꯦꯠ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯦ ꯀꯔꯥꯏ ꯖꯒꯥꯗꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯆꯠꯄꯒꯨꯝꯕ ꯇꯧꯏ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯎ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯧꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯍꯧꯈꯤꯗ꯭ꯔꯦ ꯄꯨꯡꯄꯥꯛ ꯄꯥꯛꯄ ꯂꯝꯖꯥꯎ ꯂꯝꯍꯥꯡ ꯑꯃꯗ ꯑꯩꯈꯣꯏ ꯑꯁꯦ ꯀꯛꯉꯥꯎꯅꯗꯨꯅ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯀꯥꯞꯂꯤꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯃꯈꯣꯏꯗ ꯆꯪꯗꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯤꯅ ꯂꯥꯏꯔ ꯑꯩꯈꯣꯏ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯌꯦꯛꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯟꯕꯟ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯇꯣꯛꯅ ꯆꯥꯏꯈꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯕꯦꯛꯑꯞꯀꯤꯗꯃꯛꯇ ꯀꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯀꯧꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌా ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯤ ꯃꯔꯝꯗꯤ ꯑꯌꯦꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯗꯨꯒ ꯃꯥꯟꯅꯔꯒ ꯇꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯥꯕꯨꯡꯒ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯦ ꯂꯧꯁꯤꯟꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯂꯨꯄꯥ ꯕꯤꯂꯤꯌꯟꯒꯤ ꯁꯦꯟꯐꯝ ꯀꯣꯠꯄ ꯌꯥꯒꯗꯧꯔꯤꯕꯅꯤ
ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝ ꯑꯃꯅꯁꯨ ꯌꯥꯎꯅ ꯈꯪꯂꯤꯕꯅꯤꯅ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯦ ꯌꯥꯝꯅ ꯂꯨꯁꯜꯂꯛꯂꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯊꯣꯔꯛꯂꯤꯕ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯐꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥꯅ ꯏꯂꯥꯏ ꯂꯥꯏꯅ ꯆꯪꯁꯤꯜꯂꯨꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯍꯩ ꯁꯤꯡꯂꯕ ꯂꯥꯟꯃꯤ ꯈꯔ ꯄꯤꯕꯤꯌꯨꯗꯪ ꯍꯥꯏꯔꯨꯕꯗ ꯃꯐꯝ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯅ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯖꯤꯜꯂꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯂꯥꯛꯄꯒ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯒ ꯃꯈꯣꯏ ꯑꯗꯨꯁꯨ ꯃꯁꯥꯗꯣ ꯑꯅꯝ ꯑꯍꯥ ꯆꯨꯕ ꯀꯔꯤꯅꯣ ꯇꯧꯐꯝ ꯈꯪꯐꯝ ꯈꯪꯗꯕ ꯕꯨꯏ ꯂꯧꯁꯤꯡ ꯊꯣꯛꯇꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯑꯌꯦꯛꯀꯤ ꯌꯥꯊꯪ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯊꯥꯕꯨꯡꯒ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯣꯝꯗ ꯊꯣꯝꯖꯤꯜꯂꯛꯏ ꯌꯥꯝꯂꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯍꯥꯏꯕꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯊꯥꯕꯨꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯄꯥꯝꯖꯗꯕ ꯃꯈꯣꯏ ꯃꯁꯦꯝ ꯍꯥꯏꯕꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯁꯦꯝ ꯂꯥꯟꯊꯦꯡꯅꯗꯨꯅ ꯌꯥꯝꯂꯕ ꯇꯃꯨ ꯇꯥꯏꯕꯪ ꯀꯌꯥ ꯑꯃ ꯄꯥꯛ ꯁꯟꯅ ꯍꯥꯠꯇꯣꯛꯄꯗꯣ ꯃꯈꯣꯏꯅꯗꯤ ꯄꯥꯝꯖꯗꯕꯅꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯊꯣꯛꯂꯔꯒꯗꯅꯤꯀꯣ ꯃꯐꯝ ꯑꯁꯦ ꯏꯪꯉꯥꯡ ꯄꯥꯛꯇꯛꯅꯔꯅꯤ ꯈꯜꯂꯨꯕꯗ ꯃꯈꯣꯏ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯊꯥꯕꯨꯡꯒ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯈꯤꯕꯒ ꯃꯈꯣꯏ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯇꯥꯈꯤ ꯃꯌꯨꯝꯗ ꯂꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯃꯃꯥꯁꯤꯡꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄ ꯑꯃꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯠꯈꯤꯕꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯇꯥꯟꯅꯗꯨꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯦꯜꯂꯨꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯜꯂꯛꯏ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯛꯏ ꯑꯗꯨꯝꯅ ꯀꯣꯏꯉꯥꯎꯅꯔꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯋꯥꯡ ꯆꯥꯎꯔꯕ ꯃꯩꯕꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯒꯠꯂꯛꯂꯤ ꯍꯥꯏꯔꯕ ꯃꯩꯒꯤ ꯃꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯇꯥꯅꯕ ꯂꯥꯎꯊꯣꯔꯛꯂꯤ ꯇꯥꯎ ꯑꯌꯦꯛꯀꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯆꯪꯖꯔꯛꯂꯤꯕꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝ ꯑꯃꯗꯅꯤ ꯅꯈꯣꯏ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯀꯥꯈꯠꯄ ꯉꯝꯂꯔꯣꯏꯗ꯭ꯔꯕ ꯃꯩꯒꯤ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯆꯣꯡꯊꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯠꯅꯤꯡꯗꯦ ꯃꯔꯝꯗꯤ ꯅꯈꯣꯏ ꯑꯁꯦ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯁꯨ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯇꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯁꯦꯝ ꯍꯥꯠꯇꯣꯛꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯅꯈꯣꯏꯗꯤ ꯊꯝꯈꯣ ꯈꯣꯌꯨꯝ ꯂꯥꯏ ꯐꯥꯎꯕ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯩꯈꯣꯏꯅ ꯏꯅꯤꯡꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯖꯔꯤꯕ ꯂꯩꯕꯥꯛꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯆꯪꯂꯛꯂꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯍꯥꯏꯖꯒꯗꯕꯗꯤ ꯅꯈꯣꯏꯅ ꯊꯋꯥꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯍꯜꯋꯥꯏꯖꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄ ꯉꯝꯗꯅ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯏꯃꯥ ꯏꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯠꯇ ꯎꯕ ꯐꯪꯗꯅ ꯑꯔꯦꯝꯕꯗ ꯅꯊꯋꯥꯏ ꯑꯗꯨ ꯁꯣꯏꯗꯅ ꯃꯥꯡꯂꯒꯅꯤ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯄꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯥꯎꯒꯠꯂꯛꯂꯤꯕ ꯃꯩꯒꯤ ꯋꯥꯡ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯥꯏꯔꯛꯂꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯩꯕꯨꯜ ꯑꯗꯨꯅ ꯑꯣꯜꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯛꯈꯥꯏꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯣꯛꯈꯥꯏꯗꯨꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯄꯣꯛꯈꯥꯏꯕꯒꯤ ꯃꯆꯦꯠꯁꯤꯡ ꯑꯗꯨꯅ ꯊꯥꯕꯗ ꯂꯥꯟꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗꯨꯁꯨ ꯃꯩ ꯆꯥꯛꯈꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯇꯣꯔꯆ ꯂꯥꯏꯠꯁꯤꯡ ꯑꯃꯗꯤ ꯉꯥꯜꯂꯕ ꯐ꯭ꯂꯣꯛꯂꯥꯏꯠꯁꯤꯡ ꯑꯗꯨ ꯀꯥꯞꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯟꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯅꯝꯊꯤꯕ ꯃꯅꯝ ꯀꯌా ꯅꯝꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯨꯁꯤꯟ ꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯎꯪꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯇꯧꯔꯤꯕ ꯃꯁꯦ ꯃꯈꯣꯏꯗꯤ ꯎꯔꯨꯕꯗ ꯑꯃꯨꯛꯇꯣꯏꯕ ꯉꯛꯄ ꯑꯃꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯏꯔꯩꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯦꯛ ꯊꯦꯡꯂꯨꯕꯒ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯩꯔꯗꯨꯅ ꯆꯠꯂꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2 ꯑꯃꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯃꯌꯨꯝꯗ ꯍꯟꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯦꯛ ꯍꯜꯂꯨꯕꯗ ꯃꯈꯣꯏꯒꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈꯤꯒꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯅꯤꯡꯗꯅ ꯂꯥꯟꯐꯝ ꯑꯗꯨ ꯆꯪꯕꯗ ꯇꯥꯔꯝꯃꯤ ꯃꯈꯣꯏꯅ ꯆꯪꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯁꯨ ꯀꯗꯥꯏ ꯇꯥꯟꯅ ꯆꯪꯒꯗꯧꯔꯤꯕꯅꯣ ꯀꯅꯥꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯈꯣꯏꯅ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯁꯤꯗꯃꯛꯁꯤ ꯂꯩꯃꯥꯏꯗꯗꯤ ꯑꯃꯠꯇ ꯇꯥꯕ ꯎꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯅ ꯁꯥꯟꯅꯈꯤꯕ ꯒꯦꯝꯒꯨꯝꯅ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯡꯈ꯭ꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯛꯇꯕꯗꯒꯤ ꯃꯈꯣꯏ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯃꯩ ꯄꯥꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯩ ꯀꯥꯝꯊꯣꯛꯇꯨꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯃꯩ ꯀꯥꯝꯊꯣꯔꯛꯄꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯎ ꯋꯥ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯎ ꯋꯥꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯈꯔꯗꯤ ꯃꯩꯒꯤ ꯃꯩꯁꯥ ꯑꯗꯨꯅ ꯁꯥꯕꯗꯒꯤ ꯈꯔ ꯁꯣꯛꯄ ꯌꯥꯎꯔꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯥꯏꯕ ꯈꯔꯗꯤ ꯖꯒꯥ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯩꯒꯤ ꯃꯩꯁꯥꯅ ꯆꯥꯛꯊꯤꯈ꯭ꯔꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯂꯥꯏꯀꯠꯅꯔꯤ
ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯨꯡꯅ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯃꯈꯣꯏꯗ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯊꯦꯝꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯇꯨꯝꯅꯕ ꯌꯥꯏꯕꯤ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯒꯤ ꯅꯣꯡꯂꯤꯛꯁꯤꯡ ꯑꯃ ꯁꯦꯝꯈ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯣꯡꯒꯤ ꯅꯣꯡꯂꯤꯛꯁꯤꯡ ꯑꯁꯦ ꯍꯦꯛ ꯁꯦꯝꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯅ ꯄꯨꯡꯅꯤꯜ ꯅꯤꯜꯈ꯭ꯔꯤ ꯑꯗꯨꯁꯨ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯃꯈꯣꯏꯅ ꯇꯥꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯍꯧꯕ ꯑꯃꯗꯤ ꯌꯥꯝꯅ ꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅꯤ ꯌꯥꯝꯅ ꯂꯥꯎꯅ ꯈꯦꯛꯂꯤ ꯑꯗꯨꯒ ꯕꯔꯖ ꯀꯌꯥ ꯇꯥꯕꯒꯤ ꯃꯈꯣꯜꯗ ꯃꯐꯝ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯈꯥꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯅꯣꯡꯒꯤ ꯅꯣꯡꯂꯤꯛ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯍꯩꯊꯔꯛꯂꯤ ꯅꯣꯡꯂꯤꯛꯁꯤꯡ ꯑꯗꯨꯅ ꯊꯥꯕꯗ ꯍꯧꯖꯤꯛ ꯆꯪꯂꯛꯂꯤꯕ ꯑꯌꯦꯛꯀꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯣꯏꯅꯃꯛ ꯁꯤꯕꯃꯛ ꯁꯤꯗ꯭ꯔꯕꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤ ꯑꯗꯨꯒ ꯁꯤꯕꯁꯨ ꯀꯣꯡꯒꯥꯏꯕꯅꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯈꯥꯡꯉꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯃꯈꯣꯏꯗꯤ ꯉꯛꯄꯗ ꯊꯦꯡꯂꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯅꯣꯡꯒꯤ ꯅꯣꯡꯂꯤꯛꯁꯤꯡ ꯑꯁꯤꯕꯨ ꯃꯆꯤꯟ ꯇꯨꯝꯂꯕ ꯄꯣꯠꯁꯛ ꯑꯃ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯟꯊꯣꯛꯂꯒ ꯃꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯗꯤ ꯃꯈꯣꯏꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯑꯃꯗꯤ ꯐꯤꯂꯝꯁꯤꯡꯗ ꯄꯪꯌꯦꯡ ꯌꯦꯡꯕ ꯅꯠꯇꯅ ꯑꯁꯤꯒꯨꯝꯅ ꯇꯁꯦꯡꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯉꯩ ꯍꯧꯖꯤꯛꯁꯨ ꯌꯥꯝꯂꯕ ꯅꯣꯡꯂꯤꯛꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯍꯩꯊꯔꯛꯄ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯅꯣꯡꯂꯤꯛꯁꯤꯡꯅ ꯍꯩꯊꯈꯤꯕꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯌꯦꯛꯀꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤ ꯈꯨꯄꯨ ꯑꯃꯅ ꯀꯔꯤꯁꯨ ꯇꯧꯔꯝꯗꯅ ꯁꯤꯈꯤꯕ ꯑꯗꯨꯗ ꯑꯌꯦꯛꯇꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯤꯡꯍꯧꯕ ꯍꯥꯏꯕꯗꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯣꯏꯅ ꯆꯪꯍꯧꯗꯕ ꯄꯥꯎꯒꯤꯗꯃꯛꯇ ꯂꯩꯕ ꯂꯥꯟꯃꯤ ꯈꯔ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯌꯦꯛꯇ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯣꯡꯊꯛꯇꯒꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯅꯣꯡꯂꯤꯛꯀꯤ ꯌꯥꯝꯅ ꯇꯨꯝꯂꯕ ꯄꯇꯨꯝ kaya amana ꯄꯥꯏꯊꯔꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯊꯤꯟꯕꯗꯒꯤ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯌꯦꯛ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯔꯦꯡ ꯁꯥꯡꯅ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯊꯥꯕꯨꯡꯒ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯥꯞꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯊꯪ ꯇꯧꯈ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝꯂꯕ ꯃꯤꯁꯥꯏꯜ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯀꯥꯞꯁꯤꯜꯂꯛꯂꯤ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨꯅ ꯀꯥꯞꯁꯤꯜꯂꯛꯂꯒ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯊꯥꯕꯨꯡꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯤꯁꯥꯏꯜꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤ ꯀꯝꯗꯧꯅ ꯉꯥꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯪꯍꯧꯗ꯭ꯔꯤ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨꯅ ꯊꯥꯗꯔꯛꯄꯗ ꯊꯥꯕꯨꯡꯒ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡꯁꯨ ꯐꯅ ꯌꯥꯝꯅ ꯁꯣꯛꯄ ꯑꯃꯗꯤ ꯁꯤꯕ ꯎꯐꯨꯜ ꯑꯣꯟꯈꯤꯕ ꯌꯥꯎꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯣꯏꯅꯃꯛ ꯍꯟꯗꯣꯛꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯌꯦꯛꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯍꯥꯛꯀꯤ ꯃꯤꯁꯥꯏꯜ ꯑꯗꯨ ꯀꯥꯞꯁꯟꯕ ꯂꯦꯞꯇꯤ ꯑꯁꯨꯝꯅ ꯕꯣꯝꯒꯤ ꯅꯣꯡ ꯍꯩꯊꯔꯛꯄ ꯑꯗꯨꯗ ꯊꯥꯕꯨꯡꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯂꯥꯟꯃꯤ ꯐꯅ ꯌꯥꯝꯅ ꯁꯤꯕꯗ ꯅꯠꯇꯅ ꯀꯔꯤꯁꯨ ꯈꯪꯒꯗꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯐꯅ ꯌꯥꯝꯅ ꯁꯤꯈ꯭ꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯥꯕꯨꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ 2 ꯂꯥꯟꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯊꯥꯕꯨꯡ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯃꯁꯥꯗꯣ ꯐꯨꯡꯕꯪꯅꯈ꯭ꯔꯤ ꯃꯔꯝꯗꯤ ꯂꯩꯈꯤꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯥꯕꯨꯡꯒꯤ ꯃꯃꯥꯁꯨ ꯌꯥꯎꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯆꯔꯤ ꯑꯗꯨꯝꯅ ꯊꯥꯕꯨꯡꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯃꯩꯕꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯞꯂꯛꯂꯤꯕ ꯕꯣꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯉꯥꯛꯈ꯭ꯔꯤ ꯑꯗꯨꯒ ꯕꯣꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯉꯣꯟꯗ ꯄꯥꯜꯍꯜꯂꯕꯒꯤ ꯇꯨꯡꯗ ꯕꯣꯝ ꯑꯗꯨꯗꯒꯤ ꯄꯣꯈꯥꯏꯔꯛꯄ ꯃꯩꯁꯥ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯑꯌꯦꯛꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯗꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯃꯩꯕꯨꯜ ꯑꯣꯏꯅ ꯀꯥꯝꯈꯤ ꯑꯁꯨꯝꯅ ꯃꯩꯕꯨꯜ ꯑꯣꯏꯅ ꯊꯥꯈꯤꯕ ꯑꯗꯨꯗ ꯑꯌꯦꯛꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯗꯣꯝꯗ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯄꯣꯈꯥꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯗ ꯑꯌꯦꯛ ꯑꯃꯗꯤ ꯑꯌꯦꯛꯀꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯁꯤꯕꯗ ꯅꯠꯇꯅ ꯆꯥꯎꯔꯕ ꯕꯣꯝ kaya ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯄꯣꯈꯥꯏꯈ꯭ꯔꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯒ ꯃꯐꯝ ꯑꯗꯨ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯤ ꯃꯐꯝ ꯑꯗꯨꯅ ꯉꯥꯟꯊꯣꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯩꯒꯤ ꯃꯩꯕꯨꯜ ꯑꯣꯏꯅ ꯂꯩꯔꯝꯕ ꯆꯥꯎꯔꯕ ꯁꯛꯇꯝ ꯑꯗꯨꯅ ꯊꯥꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗ ꯋꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯗ ꯑꯣꯏꯅ ꯂꯥꯟꯗꯥꯔꯛꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯑꯗꯨꯕꯨ ꯊꯥꯕꯨꯡꯁꯨ ꯍꯥꯏꯔꯤꯕ ꯃꯩꯒꯤ ꯃꯤ ꯑꯗꯨ ꯑꯣꯟꯕ ꯉꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯃꯍꯥꯛ ꯉꯥꯎꯈꯤꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯨꯔꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯆꯪꯂꯛꯂꯤꯕ ꯃꯩꯒꯤ ꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯉꯥꯛꯁꯤꯒꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯃꯩꯒꯤ ꯃꯤ ꯑꯣꯟꯕ ꯉꯝꯂꯤꯕꯅꯤꯅ ꯈꯪꯕꯅꯤꯅ ꯈꯨꯗꯛ ꯑꯗꯨꯗ ꯏꯪꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯑꯣꯟꯊꯣꯔꯛꯂꯒ ꯃꯩꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯨꯝꯖꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯃꯩꯒꯤ ꯁꯛꯇꯝꯗ ꯂꯩꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯇꯞꯅ ꯍꯟꯖꯤꯟꯈꯤꯗꯨꯅ ꯃꯩꯒꯤ ꯃꯁꯥ ꯑꯗꯨ ꯃꯨꯊꯔꯛꯇꯨꯅ ꯄꯤꯛꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯉꯍꯥꯟꯗꯒꯤ ꯊꯥꯖꯔꯨꯗ꯭ꯔꯕ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯕ
ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯩꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯌꯥꯏꯇꯣꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯌꯥꯏꯇꯣꯡ ꯎꯖꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯌꯥꯏꯇꯣꯡꯁꯨ ꯃꯩꯒꯤ ꯃꯍꯩ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯂꯛꯂꯤ ꯑꯍꯥꯟꯕꯗꯗꯤ ꯊꯥꯕꯨꯡ ꯈꯔꯒ ꯑꯃꯥꯏꯕꯁꯤꯡ ꯈꯔ ꯈꯛꯇꯃꯛꯅ ꯈꯪꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯏꯇꯣꯡꯁꯦ ꯍꯧꯖꯤꯛꯇꯤ ꯃꯩꯒꯤ ꯃꯍꯩ ꯍꯥꯏꯕꯁꯦ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯨꯡꯅ ꯌꯥꯏꯇꯣꯡꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯉꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯇꯣꯡꯅ ꯏꯇꯥꯎ ꯊꯥꯕꯨꯡ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯂꯥꯟꯁꯦꯟꯅꯈꯤꯕ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯁꯦꯟꯅꯈꯤꯕ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯩ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯋꯥꯟꯊꯈꯤꯕ ꯏꯇꯥꯎ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯗꯨꯝꯅ ꯋꯥꯟꯊꯔꯒ ꯑꯩꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯑꯩ ꯑꯁꯦ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯕ ꯆꯠꯅ ꯄꯊꯥꯞ ꯑꯁꯤ ꯑꯃꯠꯇ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯀꯔꯤꯅꯣ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯑꯩꯅ ꯎꯖꯔꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯍꯩꯅꯔꯛꯇꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯌꯦꯡꯉꯨ ꯑꯩꯒ ꯂꯧꯅꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯁꯣꯝꯗ ꯍꯥꯏꯔꯛꯄꯗ ꯌꯥꯏꯇꯣꯡꯒꯤ ꯃꯇꯨꯡꯗ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯀꯩꯈꯥ ꯂꯥꯡꯕ ꯕꯣꯝꯕꯤ ꯁꯅꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯩꯔꯝꯂꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯌꯦꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯃꯈꯣꯏꯁꯨ ꯈꯪꯂꯛꯂꯤ ꯑꯁꯣꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯂꯥꯟ ꯊꯦꯡꯅꯕꯗꯒꯤ ꯑꯌꯦꯛꯀꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯄꯗ ꯅꯠꯇꯅ ꯑꯌꯦꯛ ꯃꯁꯥꯁꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯖꯈꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯕꯃꯛꯇꯗ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕ ꯑꯌꯦꯛ ꯑꯃꯗꯤ ꯑꯌꯦꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯑꯔꯦꯝꯕꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ ꯑꯁꯤꯒꯨꯝꯅ ꯑꯌꯦꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕ ꯆꯥꯎꯔꯞꯄ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯄꯋꯥꯔ ꯂꯩꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯏꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯟꯅ ꯆꯠꯇꯨꯅ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯍꯪꯂꯨꯔꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯒ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯅ ꯂꯝ ꯑꯗꯣ ꯂꯧꯁꯤꯟꯅꯕ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔ ꯑꯃꯁꯨ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯈꯣꯏ ꯈꯔ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯇꯔꯥꯝ ꯇꯧꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯐꯥꯎꯕ ꯆꯪꯍꯟꯗꯅ ꯍꯜꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯊꯥꯕꯨꯡ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛꯂꯛꯂꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯟꯗꯥꯔꯛꯄꯒꯤ ꯃꯑꯣꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯕꯨꯡ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯌꯥꯝꯈ꯭ꯔꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯗꯣ ꯎꯔꯤ ꯉꯍꯥꯟ ꯃꯈꯩ ꯃꯈꯣꯏꯅ ꯂꯥꯟ ꯉꯝꯖꯔꯤꯕ ꯑꯗꯨꯗꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯂꯩꯊꯣꯛꯂꯨꯕꯅ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯊꯧꯔꯥꯡ ꯇꯧꯍꯧꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯥꯏꯊꯤꯕ ꯌꯥꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯊꯥꯕꯨꯡꯁꯨ ꯃꯥꯅ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯦ ꯁ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯍꯥꯠꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯠꯄꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯍꯜꯂꯛꯄꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯥꯎꯔꯕ ꯊꯥꯕꯨꯡ ꯑꯗꯣ ꯂꯥꯛꯅ ꯐꯅ ꯉꯝꯗ꯭ꯔꯕ ꯄꯔꯂꯣꯏꯒꯤ ꯃꯇꯧꯒꯨꯝꯅ ꯁꯥꯎꯔꯕ ꯃꯍꯥꯛꯅ ꯃꯩꯒꯤ ꯆꯥꯎꯔꯕ ꯃꯤꯖꯥꯎ ꯑꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯣꯡꯒꯥꯏꯗꯨꯅ ꯍꯥꯠꯂꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯊꯥꯕꯨꯡꯗꯣ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯉꯪꯗꯨꯅ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯈꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯈꯠꯈꯤꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯉꯣꯟꯗ ꯌꯦꯡꯅꯔꯛꯏ ꯍꯧꯖꯤꯛ ꯊꯥꯕꯨꯡꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯑꯆꯧꯕ ꯆꯤꯡꯗꯨꯝ ꯑꯃꯒꯨꯝ ꯑꯣꯟꯈ꯭ꯔꯤ ꯑꯁꯨꯝ ꯆꯥꯎꯊꯣꯛꯈꯤꯕꯅ ꯋꯥꯡꯂꯕ ꯑꯇꯤꯌꯥ ꯃꯊꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯕ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯤ ꯃꯨꯁꯤꯟ ꯃꯨꯔꯕ ꯑꯇꯤꯌꯥ ꯃꯊꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯥꯎꯔꯕ ꯃꯩꯕꯨꯜ ꯑꯃꯒ ꯂꯣꯏꯅꯅ ꯉꯪꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯂꯥꯟ ꯇꯧꯕꯒ ꯂꯣꯏꯅꯃꯛ ꯂꯦꯞꯂꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯊꯥꯕꯨꯡꯅ ꯃꯈꯨꯠ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯣꯟꯁꯤꯟꯅꯔꯒ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯐꯨꯒꯠꯂꯛꯂꯤ ꯑꯁꯨꯝꯅ ꯐꯨꯒꯠꯂꯛꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯣ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯊꯥꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯨꯝꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯨꯠꯅ ꯐꯨꯛꯇꯨꯅ ꯄꯨꯕ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯣ ꯖ꯭ꯋꯥꯔ ꯍꯥꯕꯒꯨꯝ ꯅꯤꯛꯂꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯣ ꯂꯧꯊꯣꯛꯈꯤꯕ ꯖꯒꯥ ꯑꯗꯨꯗꯤ ꯑꯆꯧꯕ ꯁꯃꯨꯗ꯭ꯔ ꯑꯃ ꯑꯣꯟꯗꯨꯅ ꯂꯩꯍꯧꯔꯤ
asumna asum thangduna porklabagi tungda thabungna pak chauraba samudra amagi mapanda leiba piktak toba ithat amada mafam maduda thamli asumna thamkiba ado kana amatana khangdana ba haiduna ithat aduna leiriba jaga adudagi yamna pak sanna chauraba nuchitki kuyoma ma semkhri maramaduna ithat aduna leiriba adomta kana gumra jingla ko matamdari ithat ado kana amtan uraroi pak chauraba samudra amagumna ukhragani hariba thabaga se mahana tauba hek loibaga masa ado leimaida tarakhi asumna chauramba masa aduna pixelaga leimaida tarakpa aduta leimai hek yobaga masa ado pungkai kaiduna siragani haibase mayamna khangbadagi mahaku batau karamna kansige haiduna mayamna yekat aduna leiri masidagi mayamna kai doksige haiba khanpham khalaktabadagi mayamna mahaku matau karamna oksige haiduna khanba yaba khalabagi tungda leiriba amaiba singaduna chauraba nuksitki irei ama semduna mahaku irei nonglei aduna humanduna tapna leimaida thamki matau wasumna lanthengdaram balleibak amana mafam marang khangdana mangkhiba aduta hauji no leibak aduta lan tongnobagi damakta sangnabagi sem saramba lanmi punamak gyanmen amata takhiri makoina lan tongnobagi damakta lakleba mafam masidi paklaba samudra ma oiduna leiramlei madu ubada makoidi karaidano ikhoina lan sungnagadoriba sibo haduna kolei leiduna yengduna leikhi achau asang sing aduta ikhoina landagadoriba si kadaidano haiduna hangki achau asang sing aduna sujeng thorakpadadi kari amata leiramdri paklaba ipak ama oina leiramlei asumna tawbadagidi makhoi su khangli haujikti amaiba sing aduna makoi ki leijariba leibak ado puduna makoi mafam khangdana mangkhre haibase aduga thabungna pukhiba leibak aduda yaukhiba haujik landariba lanmi punamak makoi gi leiriba leibak adugi miyu sing aduna pulap pharabagi tungda makoi mayambu mangakaktuna hatkhi adubu thabungdi mahaki shakti ado yamna ka hena sijinnakhiba maramna masa ado amukhanda hangatpa ngamkidri yamna kanna awachaina khangduna leiri asumna mahak ado numinu humni hingun leiramlabagi tungda mayamgi damakta chauraba leibak ado ingla siklaba pham amada thambiramlabagi tungda taibang thadokhrei asumna tawkhiba asida amaiba punamak nungaijadi mayamgi damakta mahakna mamang thakta khoyumlai mirelamgi lanmising haibadi thawai mirelsing aduga lanthenglabadasu mahak matomtana lanthengnaubani asumna leiriba leibak sing ase mahakna kanbiduna miyoi kayabu amohana khunda leita hankhibani aduga haujiksu mahakna amanamuk landa tauraba langi lanbung oiraba leibak ase kana amata michik mirakhol tatana ingna singa leijenaba haiduna mahaki araibi pangal puthokchaduna sauraba masa ama semjarabagi tungda mahakna thangduna ithat amada thambirami aduga mahakti mafam taibang palasi thadoktuna satkhri mahaki mitam mase saduna ikoi mayamna lachi hainaraduna leibak adugi leiriba miyam aduna mahaki mitam saduna mahakpu mafam adugi laimakni khanduna latuna thamki asumna tawduna leiriba amaiba sing aduna mafam aduta mahaki mitam latuna sahi ama khara henna khunda laita aduna leirakli aduna mafam masida amakoina yamna nungaina chahonga hongna palari asumna nungai yabi marang kaina palaba lamdam aduta nomugi chawkhatpa sum henkalakli hairaba amaiba sing aduna isingda leijinaba leiwa mantra kaya sijinaduna isingi ironungda luplaga makoina atopa leibak singda kari tawribiga haibado yengthokhi aduga makoina tawriba thabak sing ado makoina su tawduna hairiba thabunga thambiramba piktak tawba leibak ado haujikti chawkhatpada mayamga thongmanana chatpa horakli asuma tawduna sahi kungi matungdadi mafam madusu pungan nganba leibak ama oirari adumakpu mafam maduta kana amatana mafam madu lei haibase kana amatana khangkhidrei asumna matam khara leiramlabagi tungda mafam maduta karigumba ama lei haibase atopa samudrada chatpa jahas kharana khangnarakhi mafam maduta makoina yoksilluba matamda fajaraba leibak ama lei haibase makoina atopa singda hainarakpadagi mafam maduta yengba laknabagi damakta miyoi kaya ama lakpa haurakhi adumna mathang laktuna leibak ado yenglarabadudi asum pawado khangnarakpadagi matam kayagi mamangdagi mangkhre haiduna leiruraba leibak ama achauba samudra amaki piktak tawpa ithat amada haujik khunda laitaduna leiramle haibase khangnarakpadagi mafam aduta kari leibano haibado lamkoiba saduna laklaga yengsinba haurakhi asumna yengsilakpadadi leibak aduta haujiksu makoina pamkhriba yamlaba tanglaba polam chayam singda hojiksu adumak jauri haiba khanglakpadagi mafam ado loksinabagi damakta thorang tawrakhi hairiba thabak ase hojik mafam ado leiriba miyoi sing haibadi
khunja praja sing aduna khanglakpadagi makhoi bu kanbinabagidamakta abadi lan amukhana lakpidanabagidamakta yamna kanna thabungi mitam aduta khurumjaki adumna torokpadagidi mayam sing ado haujikti thabungda lai khurumba punamak loyaduna numit ado makhoi nungai na tumna khiba matamni ahingi matam aduta thabungi mitam ado haujikti asengba thabungda onthoraklei masidagidi mahana kanbiramba mahana pubiramba lebak aduta koipai paiduna yengari masidagidi mahana nungsik koyomama mahana yamala thanambado asumasum picture halaktuna mahana haujik leiriba leibak adudagi khara thaptakna haibadi yamdrabada khongkap chamagi mayada lapthoktuna thamlabagi tungda leibak ado mahana amukhanna ithak adudagi singthoraktuna pakdaba samudra adugi ironungda mahana thamki asomna thamkrabagi tungda mathangi ayukta leibak aduda leiriba miyoi punamangna hagolapodada makoina leiriba se achauba mahasagar ironung amadani haibase makoi khanglaki asomna khanglakpachida makoi yamna pakhanaki amadi kibusu phauki adubu makoina mahasagar adugi akoibada nungsitki kuyomamona khajinduna thamkhibana makoida karigombi amata ising maching changlakpa leite asomna lewa mantra tawduna hairiba maiba singi leibak odun leramlaba leibak ado mafam marang khangdana ithat amuda amuk leirambadagi ironungda luptuna amukhana uba phangdana mangki asomna tawduna thabungna ngak senbi khraba leibak ado marda leiriba miyoi punama ironung aduta makhoi gisu tonganpa taibang amata punsi lenki wari asi matang asita loisinjari wari asi pathokjaba matamda soikhelan khiba punamak mayamna ngakpigani wari asigi season 2 pambiragati mayamna comment da thambiramo sigidamakadi mathang manangwaina chathajarakliba maibagi leibak hariba wari asi matang asida loisinjari wari asi pathokjaba matamda soikhelan khiba wahi wata khibi tabiriba punamakna pukchel sauna ngakpigani mayambu aroibada amukka hana khurumjari